Patriotic Writers Forum PAWF Manipur amasung Manipuri Women Literary and Cultural Organization MWLCO anina shinduna ngasi Assam gi Hojai da leiba Gobindapur Meetei khul da 35 Suba Nupi Lan Ningsing Thouram Pangthokhre Gobindapur da leiba Thambal Rising Club and Library ki matenga loinana pangthokhiba thorum aduda Wangkai SC ki MLA Thangzam Arun Kumar PAWF ki Founder Secretary OC Maira Secretary Rakesh Naurem, President Naurepam Khamba Luang, MWLCO gi Founder President Reniko Ngakpigani, Renuka Yumnam Amadi President, Huirongbam Kunjabati na Maruiba Mitunglen Sing Oina Saruk Yaki, Manipur, Assam Amadi Tripura Yauna, Tonga-tongan ba mafam kaya daki saknay raba miyoy kaya na Saruk Yaki ba thorum aduga marilay na MLA Thangzam Arun Kumar na hai, Malemda Meetei Singi Puari Saktam Amadi, Horak from Masakta pada layoy kraba ipa ipus singi Meetam khenba asina chawna mateng pangli ngasi Hojai gi Meetei singi khul Gobindapur da Nupi Lan gi Meetam ama khenba asima Hojai khaktagi natana Meetei furup cha khudingma ki chokthok chaningai ni Meetei furup ki mising nongma nongma gi hantharakli pa asima furup asigi tung lamchakta yamna khudong thiningai oirakani furup asibu kannabagi damak mising hengat hanbagi tangai fadabat lei horakli ba angang singda lamdam asigi puari mayek sengna khanghanabagi damak makoi gi textbook ta marik chumna iduna hapagi tangai fadabat lei hainasu mahakna makhatana phungdokhi